ꯃꯈꯥꯗ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯏꯕꯦꯟ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯕꯨ ꯐꯖꯅ ꯀꯣꯛꯂꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯀ꯭ꯔꯤꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯁꯨ ꯈꯔ ꯁꯦꯡꯗꯣꯛꯆꯒꯦ꯫ ꯀ꯭ꯔꯤꯝ ꯑꯁꯤ 2024-2023 ꯂꯣꯏꯔꯝꯗꯥꯏ ꯑꯗꯥꯏꯗ ꯑꯩꯅ ꯀ꯭ꯔꯤꯝ 4-5 ꯈꯛ ꯊꯝꯖꯩ꯫ 4-5 ꯍꯥꯏꯁꯤ ꯀꯅꯥꯝꯇ ꯇꯩꯍꯟꯗꯦ꯫ ꯑꯩꯒꯤ ꯏꯃꯨꯡ, ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥ, ꯑꯩꯒꯤ ꯆꯤꯆꯦ, ꯑꯩꯈꯣꯏ ꯏꯗꯣꯝꯆꯥ, ꯑꯩꯈꯣꯏ ꯈꯛꯇꯪ ꯍꯥꯟꯅ ꯇꯩꯔꯒ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏ ꯃꯍꯤꯡ ꯀꯣꯛꯑꯦ, ꯌꯥꯝ ꯅꯥꯟꯊꯣꯛꯑꯦꯅ ꯍꯥꯏꯔꯦ꯫ ꯑꯗꯒꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯆꯥꯟꯅꯖꯩ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯂꯣꯏꯅꯃꯛ ꯆꯥꯟꯅꯖꯔꯦꯅ ꯈꯜꯂꯦ꯫ ꯑꯗꯒꯤ ꯃꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯃꯅ ꯅꯪꯒꯤ ꯃꯥꯏꯗꯣ ꯌꯥꯝꯅ ꯅꯥꯟꯊꯣꯛꯑꯦ, ꯀꯗꯥꯏꯗꯒꯤ ꯀ꯭ꯔꯤꯝꯅꯣꯅ ꯍꯥꯏꯕꯗꯒꯤ ꯑꯩꯁꯨ ꯀ꯭ꯔꯤꯝ 5-6 ꯀ꯭ꯂꯤꯅꯤꯛꯇ ꯊꯝꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯃꯛꯅ ꯃꯌꯥꯝ ꯑꯃ ꯊꯝꯈꯤꯕ ꯅꯠꯇꯦ, ꯑꯗꯨꯝ ꯂꯩꯀꯥꯏꯒꯤ ꯃꯤ 1-2 ꯈꯛ ꯂꯩꯅꯈꯤ꯫ ꯑꯗꯨꯃꯛꯅ ꯀꯛꯆꯤꯡ ꯃꯆꯥ ꯃꯌꯥꯝ ꯑꯃ ꯈꯪꯅꯕꯁꯨ ꯅꯠꯇꯦ꯫ ꯁꯤꯗꯒꯤ ꯀ꯭ꯔꯤꯝ 2-3 ꯈꯛꯇꯪ ꯊꯝꯃꯒ ꯂꯥꯛꯄꯅꯤ꯫ ꯅꯣꯡꯃ 2025 ꯑꯩ ꯂꯨꯍꯣꯡꯉꯦ, ꯃꯦꯒꯤ ꯗꯦꯠ 30 ꯂꯨꯍꯣꯡꯉꯦ꯫ ꯖꯨꯟꯗ ꯇꯥꯏꯉꯣꯅ ꯈꯪꯍꯧꯗꯅ ꯇꯥꯏꯉꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯕ꯭ꯂꯣꯛ ꯅꯝꯖꯕ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯇꯧꯕꯤꯌꯣꯅ ꯀꯧꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯇꯥꯏꯉꯣꯅ ꯑꯗꯨꯗ ꯃꯥꯅ ꯕ꯭ꯂꯣꯛꯁꯤ ꯅꯝꯗ꯭ꯔꯦ, ꯅꯪꯒꯤ ꯀ꯭ꯔꯤꯝꯗꯣ ꯑꯃꯨꯛꯇꯪ ꯄꯤꯌꯨ ꯍꯥꯏꯔꯒ ꯃꯥꯁꯤ ꯆꯠꯈ꯭ꯔꯦ꯫ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯁꯤꯗ ꯎꯔꯦ ꯇꯥꯏꯉꯣꯅ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯅ ꯉꯁꯤꯐꯥꯎꯗ ꯑꯩ ꯗꯣꯛꯇꯔ ꯁꯥꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯩ ꯇꯥꯏꯉꯣꯗ ꯐꯣꯟ ꯇꯧꯔꯒ ꯇꯥꯏꯉꯣ ꯅꯪ ꯗꯣꯛꯇꯔ ꯕꯣꯅꯤꯂꯥꯗꯣ ꯀꯛꯊꯠꯂꯣ, ꯕꯣꯅꯤꯂꯥ ꯀ꯭ꯂꯤꯅꯤꯛ ꯍꯥꯏꯌꯣ, ꯑꯩꯒꯤꯗꯤ ꯃꯤꯡꯗ ꯀ꯭ꯂꯤꯅꯤꯛ ꯍꯥꯡꯕꯅꯤꯅ ꯍꯥꯏꯕꯗꯒꯤ ꯇꯥꯏꯉꯣꯅ ꯗꯣꯛꯇꯔ ꯕꯣꯅꯤꯂꯥꯗꯣ ꯀꯛꯊꯠꯂꯒ ꯕꯣꯅꯤꯂꯥ ꯀ꯭ꯂꯤꯅꯤꯛꯅ ꯏꯌꯦ꯫ ꯚꯤꯗꯤꯑꯣꯁꯤꯗ ꯃꯥꯅ ꯚ꯭ꯌꯨꯁ ꯌꯥꯝꯈ꯭ꯔꯕꯅꯤꯅ ꯕꯣꯅꯤꯂꯥꯁꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦꯅ ꯍꯥꯏꯔꯒ ꯑꯩ ꯇꯥꯏꯉꯣꯒꯤ ꯈꯜꯂꯒ ꯑꯩ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ ꯑꯗꯨꯒꯤꯗꯨꯗꯤ꯫ ꯉꯁꯤꯐꯥꯎꯗ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯗ ꯑꯩ ꯗꯣꯛꯇꯔ ꯁꯥꯈꯤꯕ ꯂꯩꯖꯗꯦ꯫ ꯑꯩꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝ, ꯐꯦꯁꯕꯨꯛꯇꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ꯫ ꯑꯩꯒꯤ ꯄ꯭ꯔꯣꯐꯥꯏꯜꯗ ꯑꯩꯒꯤ ꯀꯦꯕꯤꯟ ꯀ꯭ꯔꯨ, ꯖꯦꯠ ꯑꯦꯌꯔꯋꯦꯖ, ꯕꯤꯁꯇꯔꯥ ꯂꯣꯏꯅꯃꯛ ꯊꯥꯔꯒ ꯊꯝꯕꯅꯤ꯫ ꯑꯩꯒꯤ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯒꯤ ꯗ꯭ꯔꯦꯁ ꯐꯥꯎꯕ ꯏꯟꯁꯇꯥꯒ꯭ꯔꯥꯝꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯏꯅ ꯊꯝꯕꯅꯤ꯫ ꯀꯅꯥꯒꯨꯝꯕꯤ ꯏꯁꯣꯔꯁꯤꯅ ꯁꯥꯈꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯀ꯭ꯔꯤꯝ ꯑꯁꯦ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯁꯨꯝ ꯄꯥꯝꯅꯔꯛꯑꯦ꯫ ꯄꯥꯝꯅꯔꯛꯄꯁꯤꯗ ꯇꯥꯏꯉꯣꯁꯤꯗ ꯕꯣꯅꯤꯂꯥ ꯅꯪ ꯅꯣꯡꯉꯥꯜꯂ ꯐꯣꯟ ꯇꯧꯔꯛꯑꯦ, ꯅꯪ ꯀ꯭ꯔꯤꯝ ꯈꯔ ꯊꯝꯕꯤꯌꯨ, ꯕꯣꯅꯤꯂꯥ ꯃꯤ ꯃꯌꯥꯝ ꯑꯃ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯑꯩ ꯇꯥꯏꯉꯣꯗ ꯄꯤꯊꯔꯒ ꯌꯣꯜꯂꯦ꯫ ꯇꯥꯏꯉꯣꯅ ꯌꯣꯟꯕꯤꯔꯦ ꯑꯩꯒꯤ ꯀ꯭ꯔꯤꯝꯁꯦ꯫ ꯑꯗꯒꯤ ꯀ꯭ꯔꯤꯝꯁꯦ ꯑꯩꯅ ꯊꯑꯣꯏꯀꯤ ꯃꯌꯥꯝꯒꯤ ꯃꯃꯥꯏ ꯁꯣꯛꯍꯜꯂꯒꯦ, ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯁꯨꯃꯥꯏꯅꯃꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯊꯥꯖꯗꯦ꯫ ꯑꯩꯒꯤ ꯂꯩꯔꯤꯕ ꯏꯔꯝꯗꯝꯕꯨ ꯀꯣꯟꯕꯤꯔꯤꯕ ꯑꯩꯒꯤ ꯏꯕꯨꯙꯧ ꯈꯝꯅꯥꯡꯕ ꯏꯁꯣꯔꯅ ꯁꯥꯈꯤꯅꯤ꯫ ꯑꯩ ꯄꯜꯂꯒ ꯋꯥꯁꯛꯏ꯫ ꯑꯩ ꯏꯁꯥꯃꯛ ꯇꯩꯖꯩ, ꯑꯩꯒꯤ ꯅꯨꯄꯥ ꯇꯩ, ꯑꯩꯒꯤ ꯏꯃꯥ, ꯑꯩ ꯂꯣꯏꯅꯃꯛ ꯇꯩ ꯁꯤꯒꯤ ꯀ꯭ꯔꯤꯝꯁꯤꯡꯁꯦ꯫ ꯑꯗꯨꯒ ꯍꯣꯏ ꯑꯩꯈꯣꯏꯕꯨꯗꯤ ꯆꯥꯅꯩꯀꯣ, ꯆꯥꯅꯗꯕ ꯈꯔꯁꯨ ꯌꯥꯎꯔꯝꯂꯦ, ꯆꯥꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯑꯩꯈꯣꯏꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤ꯫ ꯆꯥꯅꯗꯕꯁꯤꯡꯗꯨꯒꯤꯗꯃꯛꯇꯗꯤ ꯑꯩ ꯌꯥꯝ ꯁꯣꯏꯔꯦ, ꯑꯩ ꯌꯥꯝ ꯂꯥꯟꯖꯔꯦ꯫ ꯑꯩ ꯊꯃꯣꯏ ꯁꯦꯡꯅ ꯁꯨꯃꯥꯏꯅ ꯃꯥꯏ ꯁꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯊꯃꯣꯏ ꯁꯦꯡꯅ ꯑꯩ ꯁꯨꯛꯈꯪ ꯈꯪꯖꯗꯦ꯫ ꯏꯁꯣꯔꯅꯁꯨ ꯁꯥꯈꯤꯅꯤ, ꯏꯁꯣꯔꯁꯨ ꯎꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯗꯔꯃꯥꯇꯣꯂꯣꯖꯤꯁ ꯇꯥꯟꯅꯔꯒ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯁꯣꯛꯏꯕ ꯏꯆꯦ, ꯏꯃꯥ, ꯏꯗꯣꯝꯆꯥ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯂꯦꯞꯆꯔꯤ, ꯑꯩ ꯌꯦꯡꯖꯒꯅꯤ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯖꯕꯁꯨ ꯅꯠꯇꯦ꯫ ꯑꯩꯒꯤ ꯐꯣꯟꯒꯤ ꯏꯕꯨꯡꯁꯤꯡꯅ ꯂꯧꯁꯤꯟꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯄꯥꯎ ꯐꯥꯎꯖꯔꯛꯇꯕꯅꯤ꯫ ꯏꯕꯨꯡꯁꯤꯡꯅ ꯍꯦꯛ ꯄꯤꯊꯣꯔꯛꯄ ꯃꯇꯝꯗ ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯝ ꯑꯁꯦ ꯃꯌꯥꯝ ꯑꯃ ꯌꯣꯟꯒꯦ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯣꯏꯅ ꯇꯥꯏꯉꯣꯅ ꯁꯤ ꯃꯌꯥꯝꯁꯦ ꯌꯣꯜꯂꯁꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯤ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯌꯣꯟꯈꯤꯕꯅꯤ꯫ ꯖꯨꯂꯥꯏ ꯊꯥꯗꯒꯤ ꯌꯣꯟꯕ ꯍꯧꯔꯛꯄꯅꯤ ꯀ꯭ꯔꯤꯝ ꯑꯁꯤꯗꯤ꯫ ꯌꯥꯝꯅ ꯌꯣꯟꯕꯁꯤ ꯖꯨꯂꯥꯏ, ꯁꯦꯞꯇꯦꯝꯕꯔ ꯊꯥ 4 ꯃꯨꯛꯇ ꯉꯥꯏꯔꯤ꯫ ꯊꯥ 4ꯁꯤꯗ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯝ 38,000 ꯌꯣꯟꯈꯤꯕ ꯅꯠꯇꯦ꯫ 4.7 ꯏꯕꯗꯨꯗ ꯇꯥꯏꯉꯣꯅ 447K ꯍꯥꯏꯔꯒ ꯏꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨ ꯁꯣꯏꯕ ꯉꯥꯛꯇꯅꯤ꯫ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯗꯨꯛ ꯌꯥꯝꯅ ꯀ꯭ꯔꯤꯝ ꯌꯣꯟꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯑꯃꯨꯛꯀ ꯍꯟꯅ ꯑꯩ ꯏꯕꯨꯡ ꯈꯨꯔꯨꯝꯖꯔꯤ꯫